ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯨꯠ ꯑꯗꯨꯗꯁꯨ ꯁꯒꯦꯟ ꯃꯤꯡꯁꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯇꯣꯝꯕꯤ ꯑꯩꯁꯦ ꯐꯗꯤ ꯐꯖꯕ ꯖꯥꯠꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯠꯇꯅꯗꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯤꯔꯛꯇꯦꯕ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯅꯥꯀꯟ ꯑꯗꯣꯝꯗꯒꯤ ꯁꯟꯊꯤ ꯑꯀꯪꯕ ꯑꯃ ꯂꯪꯉꯛꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯥꯃꯤꯟ ꯑꯗꯨ ꯐꯪꯕꯗ ꯃꯃꯥꯏ ꯑꯗꯨ ꯄꯥꯟꯕꯃꯛꯇꯤ ꯄꯥꯜꯍꯧꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯈꯟꯅ ꯃꯃꯥꯏꯗꯨ ꯁꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯄꯥ ꯊꯣꯔꯥꯒꯤ ꯃꯆꯥ ꯀꯅꯥꯅꯣ ꯃꯤꯒꯤ ꯃꯃꯥꯏꯁꯤꯗ ꯁꯟꯊꯤ ꯑꯀꯪꯕ ꯂꯪꯁꯤꯜꯂꯛꯏꯁꯤꯕꯣ? ꯃꯦꯝꯊꯣꯏꯅ ꯍꯩ ꯁꯟꯊꯤꯗꯣ ꯑꯩꯅ ꯂꯪꯂꯤꯕꯅꯤ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯇꯣꯝꯕꯤ ꯃꯃꯥ ꯑꯣꯏꯔꯝꯕꯗꯨꯗꯗꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏ ꯁꯟꯊꯤꯗꯨ ꯁꯥꯟꯅ ꯁꯥꯟꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯋꯥꯗꯨ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯅꯪ ꯁꯤꯕꯨ ꯏꯕꯦꯝꯃ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦꯅꯦ? ꯍꯥ ꯉꯁꯥꯏ ꯅꯣꯡ ꯉꯥꯜꯂꯛꯄꯗꯒꯤ ꯅꯪꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯇꯧꯔꯤꯕꯗꯣ, ꯆꯥꯛ ꯑꯗꯨꯗ ꯊꯣꯡꯂꯕꯁꯨ ꯅꯪ ꯉꯁꯥꯏꯅ ꯂꯣꯏꯔꯅꯤꯅꯦ꯫ ꯍꯥ ꯐꯅꯌꯥꯝꯅꯤ ꯀꯥꯟꯅꯅꯦꯕ ꯆꯥꯛꯇꯨ ꯊꯣꯡꯉꯁꯨ ꯅꯪ꯫ ꯑꯁ ꯏꯃꯥ ꯅꯪꯅ ꯈꯪꯄꯣꯟꯇꯦ, ꯅꯆꯥ ꯑꯩꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯕ ꯏꯃꯥ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯌꯥ ꯅꯨꯄꯥ ꯑꯃꯇꯪ ꯊꯤꯅꯕ ꯍꯣꯠꯅꯕꯁꯨ ꯅꯠꯇꯕ ꯅꯣꯏꯅ ꯇꯧꯔꯤꯁꯦ꯫ ꯍꯩꯌꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ, ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯅꯃꯥ ꯑꯩꯅ ꯊꯤꯒꯗ꯭ꯔꯣ? ꯊꯤꯕ ꯇꯥꯕꯅꯤ, ꯅꯆꯥ ꯑꯩꯁꯦ ꯅꯨꯄꯥ ꯐꯪꯗ꯭ꯔꯦ ꯈꯪꯂꯕꯗꯤ ꯊꯤꯕ ꯇꯥꯕꯅꯤ ꯏꯃꯥ꯫ ꯍꯦ ꯅꯪꯅꯦ ꯍꯟꯗꯛꯃꯨꯛꯀꯤ ꯉꯥꯡꯉꯛꯑꯕꯗꯤꯅꯦ ꯅꯃꯥꯏꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯇꯥꯔꯦꯅ꯫ ꯌꯥꯝ ꯊꯨꯅꯅꯦ ꯏꯃꯨꯡꯗ ꯆꯪꯍꯧꯔꯣ, ꯆꯠꯂꯣ꯫ ꯇꯣꯝꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯃꯦꯝꯊꯣꯏꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯕ ꯑꯩ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯀꯨꯁꯨꯝꯒ ꯄꯥꯛꯄꯤꯒꯗꯨ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜ ꯙꯔꯤꯗꯨ ꯂꯦꯞꯇꯨꯅ ꯀꯨꯁꯨꯝ ꯇꯣꯝꯕꯤꯕꯨ ꯇꯥꯟꯅꯕ ꯀꯧꯔꯛꯏ꯫ ꯇꯣꯝꯕꯤ ꯑꯣ ꯇꯣꯝꯕꯤ, ꯁꯤꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤꯒ ꯈꯪꯗ ꯃꯈꯩ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯃꯤꯒꯤ ꯆꯨꯔꯤ ꯃꯈꯥꯗꯨ ꯂꯦꯞꯇꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤ꯫ ꯇꯣꯝꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣꯍꯦ ꯀꯣꯏꯀꯧ ꯍꯦꯛ ꯀꯧꯔꯗꯅ ꯇꯥꯅꯤꯡꯗꯕꯅ꯫ ꯀꯨꯁꯨꯝꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯅꯣꯏꯒꯤ ꯅꯣꯕꯥꯞꯁꯦ ꯆꯥꯁꯤꯅ ꯂꯥꯛꯏꯅꯤ, ꯑꯗꯨꯒꯅꯦ ꯃꯤꯋꯥ ꯑꯅꯧꯕ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯕ꯫ ꯇꯣꯝꯕꯤ ꯈꯪꯅꯤꯡꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯑꯁꯦꯡꯕꯩꯔꯣ? ꯀꯅꯥꯒꯤ ꯃꯤꯋꯥꯅꯣ? ꯄꯥꯛꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯣ ꯌꯥꯔꯦ ꯅꯣꯕꯥꯞꯇꯣ ꯍꯥꯟꯅꯅꯦ ꯑꯃꯨꯛꯇ ꯍꯦꯛꯈꯤꯁꯦ, ꯑꯗꯨꯒ ꯐꯖꯅ ꯁꯥꯟꯅꯔꯁꯤ꯫ ꯇꯣꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯅꯣꯕꯥꯞ ꯑꯗꯨ ꯍꯦꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯕꯥꯞ ꯑꯗꯨ ꯍꯦꯛꯂ ꯃꯇꯨꯡ ꯀꯨꯁꯨꯝꯅ ꯐꯖꯅ ꯃꯦꯠꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯥꯕ ꯍꯧꯔꯛꯏ꯫ ꯇꯣꯝꯕꯤ ꯆꯥꯅ ꯀꯨꯁꯨꯝꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥ ꯀꯩ ꯃꯤꯋꯥꯅꯣꯕ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯒꯦꯅ ꯍꯥꯏꯗꯣ? ꯑꯩ ꯇꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯕ꯫ ꯀꯨꯁꯨꯝꯗꯣ ꯅꯣꯕꯥꯞ ꯃꯦꯠꯄꯗꯨ ꯆꯥꯅ ꯇꯣꯝꯕꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥ ꯃꯣꯏꯒꯤ ꯑꯁꯤꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯖꯥꯟꯗꯣꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯌꯦ꯫ ꯃꯇꯥꯒꯤ ꯋꯥꯗꯨꯗ ꯄꯥꯛꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔ ꯂꯩꯍꯧꯕꯗꯨꯕꯣ? ꯀꯨꯁꯨꯝꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯌꯥꯝ ꯉꯝꯗ꯭ꯔꯥ ꯑꯉꯥꯡꯅꯤ ꯀꯥꯏꯅ꯫ ꯇꯣꯝꯕꯤꯅ ꯏꯃꯥꯏ ꯄꯦꯝꯃ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯤꯠ ꯌꯥꯝ ꯅꯥꯔꯕꯅꯤ ꯑꯩꯗꯤ꯫ ꯀꯨꯁꯨꯝꯅ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ, ꯅꯨꯄꯥ ꯑꯃꯃꯝꯗꯤ ꯀꯣꯏꯕ ꯌꯥꯔꯕꯅꯤ꯫ ꯄꯥꯛꯄꯤꯅ ꯅꯣꯏꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯂꯨꯍꯣꯡꯗꯣꯔꯦ꯫ ꯀꯨꯁꯨꯝꯒ ꯇꯣꯝꯕꯤꯒꯗꯨ ꯉꯛꯅ ꯄꯥꯛꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯣꯝꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯅꯪꯗꯤ ꯀꯥꯏꯗꯤ ꯅꯨꯄꯥꯅꯣ ꯏꯇꯥ? ꯑꯩꯁꯨ ꯈꯪꯗꯦꯗ, ꯑꯩꯈꯣꯏ ꯃꯥꯍꯣꯏꯅ ꯍꯥꯏꯅꯕꯅꯤ, ꯃꯁꯛꯄꯨꯗꯤ ꯑꯗꯨꯝ ꯐꯖꯕꯅꯤ꯫ ꯃꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯃꯁꯥꯗ ꯌꯥꯝꯅ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯀꯅꯥ ꯈꯪꯍꯟꯗ ꯑꯁꯨꯝꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯁꯛꯇꯥꯁꯤꯒ ꯈꯨꯅꯤꯡ ꯏꯀꯥꯏ ꯀꯥꯏꯗꯅ ꯅꯨꯄꯥ ꯍꯩꯅꯩ ꯀꯥꯏ ꯈꯪꯅ ꯌꯦꯡꯉꯦꯕ ꯅꯪ ꯅꯨꯄꯥꯗꯣ ꯑꯩ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯕꯤꯅ ꯏꯇꯥ ꯄꯥꯛꯄꯤ, ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯁꯨ ꯃꯁꯥꯎꯗ ꯈꯪꯅꯍꯜꯂꯨꯗꯅ ꯅꯣꯡꯃꯇꯪꯗꯤ꯫ ꯄꯥꯛꯄꯤ ꯀꯔꯤꯁꯨ ꯈꯟꯗ ꯌꯥꯏꯌꯦ ꯏꯇꯥ, ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯌꯦꯡꯍꯟꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯑꯣ ꯏꯃꯥꯎ꯫ ꯃꯦꯝꯊꯣꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯆꯥꯗ ꯄꯩꯅ ꯌꯦꯡꯉꯤ꯫ ꯈꯨꯝꯕꯗꯤ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕꯀꯣ, ꯅꯆꯥ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦꯕ ꯏꯃꯥ,
ꯀꯔꯤꯅꯣ ꯍꯥꯏꯗꯧꯗꯣ ꯁꯠ ꯍꯥꯏꯌꯣ ꯇꯣꯝꯕꯤ ꯃꯃꯥꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯃꯥ ꯅꯆꯥꯁꯦ ꯅꯨꯄꯥꯒ ꯐꯪꯗ꯭ꯔꯗꯤ ꯏꯃꯥꯅ ꯁꯦꯝꯕꯤꯗꯣꯏꯔꯣ ꯃꯦꯝꯊꯣꯏ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯈꯥꯕꯩꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯏꯃꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯆꯥꯒꯤ ꯅꯨꯄꯥ ꯍꯥꯏꯅꯕ ꯆꯠꯇꯣꯏꯔꯅ ꯍꯪꯕꯅꯤ ꯍꯩ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯗꯨꯕꯨ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯒ ꯍꯥꯏꯔꯕꯗꯤꯅꯦ ꯀꯅꯥꯅ ꯅꯪꯕꯨ ꯄꯥꯝꯕꯤꯗꯧꯔꯤꯒꯦ ꯏꯃꯥ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯃꯥꯁꯨ ꯅꯍꯥꯟꯋꯥꯏ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯤꯕꯗꯨꯗꯤ ꯍꯧꯖꯤꯛꯇꯕꯨ ꯏꯃꯥ ꯏꯆꯥ ꯈꯛꯇꯪ ꯉꯥꯏꯍꯧꯕꯒꯤ ꯁꯨꯕꯩ ꯋꯥꯅꯤ ꯏꯃꯥ ꯅꯆꯥ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯅꯪꯅꯦ ꯀꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯈꯥꯕꯩꯁꯤꯅ ꯊꯥꯔꯛꯇꯅ ꯅꯪ ꯁꯤꯕꯝ ꯅꯥꯕꯝ ꯈꯪꯂꯔꯣꯏꯅ ꯉꯁꯤꯗ ꯃꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯇꯣꯝꯕꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯋꯥꯏꯗꯅꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯆꯥꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯀꯨꯞꯁꯨ ꯑꯗꯨ ꯀꯟꯅ ꯆꯥꯔꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯀꯨꯞꯁꯨ ꯆꯥꯔꯒ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯂꯛꯅꯕꯒꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯨ ꯍꯥꯏꯅꯔꯤ ꯑꯉꯥꯡ ꯑꯃꯅ ꯌꯦꯡꯉꯨꯅꯤꯇꯣ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝꯁꯦ ꯆꯥꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯃꯤꯒꯤ ꯁꯥꯟꯅꯐꯝꯁꯤꯗ ꯀꯨꯞꯁꯨ ꯆꯥꯏꯁꯤ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯁꯛꯇꯥꯁꯤꯡꯁꯤꯒ ꯈꯨꯃꯨꯗꯤꯅꯦ ꯕꯥꯔꯣꯅꯤꯁꯤꯃꯨꯛ ꯋꯥꯡꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯂꯝꯄꯥꯛꯁꯤꯗ ꯀꯨꯞꯁꯨꯒ ꯆꯥꯗꯅ ꯏꯇꯥ ꯃꯣꯏ ꯀꯨꯞꯁꯨꯁꯦ ꯂꯣꯏ ꯆꯥꯊꯣꯛꯎꯁꯤꯔꯥ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯒꯨꯟꯗꯥ ꯑꯣꯏꯕ ꯊꯧꯕꯅ ꯉꯥꯏꯈꯣ ꯏꯇꯥꯎꯁꯥ ꯉꯁꯤꯒꯤꯗꯤ ꯌꯦꯡꯕꯤꯔꯁꯤ ꯑꯩ ꯄꯨꯛꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯇꯨꯡ ꯍꯦꯛ ꯆꯥꯔꯝꯃꯕ ꯃꯨꯜꯂꯒ ꯂꯣꯏ ꯆꯥꯊꯣꯛꯀꯗꯧꯅꯤ ꯑꯉꯥꯡꯁꯤꯡꯗꯨ ꯑꯃꯃꯝꯇ ꯂꯣꯏꯅ ꯆꯥꯒꯗꯧꯅꯤ ꯑꯩꯈꯣꯏ ꯆꯥꯗꯣꯏꯅꯤ ꯇꯣꯝꯕꯤꯅ ꯏꯇꯥ ꯆꯠꯂꯁꯤꯔꯥ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯁꯅꯥꯔꯩꯅ ꯍꯣꯏ ꯆꯠꯂꯁꯤ ꯃꯇꯨꯡꯗꯗꯤ ꯂꯝꯄꯥꯛꯇ ꯑꯣꯏꯅꯅꯦ ꯑꯗꯨꯝ ꯆꯥꯁꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤ ꯌꯦꯡꯂꯒ ꯆꯥꯕꯁꯤ ꯄꯥꯛꯄꯤꯅ ꯍꯣꯏꯗ ꯆꯥꯔꯒ ꯂꯣꯏꯔꯦ ꯏꯇꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯁꯥꯈꯤꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯣꯡꯃꯇ ꯍꯦꯛ ꯂꯩꯇꯦꯗꯀꯣ ꯅꯪꯁꯦ ꯄꯥꯛꯄꯤꯅ ꯏꯇꯥꯁꯤꯡꯒ ꯂꯝꯄꯥꯛꯇ ꯀꯨꯞꯁꯨ ꯆꯥꯔꯨꯕꯅꯤ ꯕꯩꯃ ꯍꯌꯦ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯀꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯁꯦ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯃꯥꯡꯒꯣꯜ ꯀꯥꯔꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯆꯠꯄꯗꯣ ꯈꯔ ꯍꯜꯂꯣꯀꯣ ꯏꯃꯥ ꯏꯇꯥꯁꯤꯡꯒ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯤꯡꯖꯨ ꯑꯃ ꯀꯩ ꯑꯃ ꯆꯥꯔꯨꯕꯅꯤ ꯅꯆꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯅꯣ ꯏꯃꯥ ꯈꯪꯕꯗꯨꯅꯔꯥ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕꯁꯦ ꯇꯧꯅꯨ ꯏꯃꯥꯕꯨꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯖꯠ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯟꯒꯅꯨꯀꯣ ꯄꯥꯛꯄꯤ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯕ ꯏꯃꯥ ꯂꯩꯀꯥꯏ ꯈꯔ ꯑꯣꯏꯔꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕꯗꯨꯅꯤ ꯍꯣꯏꯗ ꯏꯃꯥ ꯇꯧꯗꯦ ꯍꯥꯏꯗꯤꯌꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯩꯀꯥꯏ ꯀꯣꯏꯕꯁꯦ ꯑꯁꯤꯇꯒ ꯍꯜꯂꯕꯗꯤ ꯈꯔ ꯐꯩꯗꯅ ꯍꯜꯂꯗꯧꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯤ ꯄꯥꯛꯄꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯇꯞꯇꯥ ꯃꯈꯩ ꯀꯟꯅ ꯀꯦꯔꯤ ꯅꯥꯀꯜ ꯑꯗꯨꯗꯅ ꯇꯣꯝꯕꯤꯗꯨ ꯄꯥꯛꯄꯤꯅ ꯇꯧꯔꯤꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤꯅ ꯏꯇꯥ ꯅꯪꯒꯤ ꯀꯦꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯉꯁꯥꯏꯗꯒꯤ ꯀꯨꯏꯃꯜꯂꯦꯀꯣ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯏꯇꯥ ꯂꯣꯏꯗꯣꯔꯦ ꯏꯇꯥ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯥꯛꯄꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯇꯣꯝꯕꯤꯗꯅꯤ ꯇꯣꯝꯕꯤꯅ ꯏꯇꯥ ꯉꯁꯤ ꯅꯪꯅ ꯎꯅꯒꯗꯧꯔꯤꯕ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯐꯥꯎꯕ ꯎꯅꯈꯤꯗ꯭ꯔꯤꯕꯣ ꯄꯥꯛꯄꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛꯇꯪꯕꯨꯗꯤ ꯃꯃꯥꯡꯗ ꯎꯅꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯎꯅꯗ꯭ꯔꯤ ꯑꯗꯣ ꯉꯁꯤ ꯎꯅꯗꯧꯔꯤꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯣ ꯏꯇꯥꯒ ꯍꯥꯏꯅꯩ ꯍꯥꯏꯕꯗꯣ ꯃꯥꯅꯤ ꯏꯇꯥ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯩ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯔꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ ꯄꯥꯛꯄꯤꯅ ꯏꯕꯣꯛ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯤꯡꯊꯦꯝꯅ ꯀꯨꯏꯗ꯭ꯔꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯄꯥꯛꯄꯤꯅ ꯑꯃꯨꯛ ꯑꯣ ꯑꯗꯣ ꯃꯥꯅ ꯑꯩꯒꯤ ꯏꯇꯥꯅꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤ ꯀꯧꯏ ꯅꯤꯡꯊꯦꯝꯁꯨ ꯅꯣꯛꯂꯗꯨꯅ ꯑꯣ ꯑꯩꯒꯤꯅ ꯅꯤꯡꯊꯦꯝ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎꯁꯤꯒꯤꯅ ꯄꯨꯔꯦꯜ ꯀꯧꯏ ꯇꯣꯝꯕꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯃꯤ ꯅꯤꯡꯊꯦꯝ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗꯤ ꯐꯔꯦꯁꯦ ꯑꯩꯒꯤ ꯏꯇꯥꯎꯁꯤꯒ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯣ ꯅꯣꯏꯒꯤ ꯅꯇꯥꯁꯦ ꯑꯩꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯒꯦ ꯍꯣꯏ ꯏꯕꯣꯛ ꯌꯥꯏ ꯑꯁꯨꯝꯅ
ꯅꯤꯡꯊꯦꯝꯒ ꯄꯥꯛꯄꯤꯒꯗꯨ ꯇꯣꯝꯕꯤꯒ ꯄꯨꯔꯦꯜꯒ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯔꯦꯜꯅ ꯇꯞꯅ "ꯃꯤꯡꯗꯨꯕꯨ ꯇꯣꯝꯕꯤ ꯍꯥꯏꯕꯅꯤꯀꯣ?" ꯇꯣꯝꯕꯤ ꯈꯔ ꯍꯩꯅꯗꯅ "ꯃꯥꯅꯤ, ꯀꯩꯗꯧꯔꯒꯦ?" ꯄꯨꯔꯦꯜ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯄꯥꯎꯈꯨꯝ ꯐꯥꯎꯗꯤ ꯊꯣꯛꯅ ꯍꯧꯈꯤꯗ꯭ꯔꯦꯗ꯫ "ꯑꯗꯣ ꯆꯍꯤꯕꯨ ꯀꯌꯥ ꯁꯨꯕꯤꯔꯒꯦ?" "ꯅꯪ ꯁꯤꯗ ꯑꯩꯒꯤ ꯆꯍꯤ ꯍꯪꯕ ꯂꯥꯛꯏꯔꯣ?" "ꯑꯉꯥꯡ ꯑꯣꯏꯔꯤ." ꯄꯨꯔꯦꯜꯗꯨ ꯈꯪꯉꯥꯏ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ "ꯑꯉꯥꯡ ꯑꯣꯏꯕꯩꯔꯣ ꯈꯨꯃꯨ ꯊꯣꯛꯏꯗꯣ?" ꯇꯣꯝꯕꯤꯗꯣ ꯍꯟꯗꯛꯇꯤ ꯄꯨꯔꯦꯜꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯄꯨꯔꯦꯜ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯅꯥꯀꯟ ꯑꯣꯟꯊꯣꯛꯈꯤꯗꯨꯅ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯄꯨꯔꯦꯜꯅ "ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯈꯨꯃꯨ ꯊꯣꯛꯄ ꯂꯩꯕ꯭ꯔꯅ ꯍꯥꯏꯕꯅꯤꯗ." "ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯗꯣꯔꯤ, ꯅꯥꯇꯣꯝꯗ ꯂꯩꯍꯧꯔꯒꯦꯔꯥ ꯑꯩ ꯆꯠꯈ꯭ꯔꯒꯦ?" ꯄꯨꯔꯦꯜ ꯅꯣꯛꯂꯒ "ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯅꯪ ꯍꯥꯏꯗꯣ? ꯑꯩꯉꯣꯟꯗꯅꯤꯀꯣ? ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯑꯣꯏꯗꯧꯔꯤꯒꯦ? ꯃꯁꯤ ꯉꯥꯎꯕ ꯀꯩꯅꯣꯝ ꯇꯧꯏꯅꯦ." "ꯑꯩ ꯅꯠꯇꯦ ꯉꯥꯎꯔꯤꯁꯤ, ꯅꯪꯅꯤꯅꯦ. ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯈꯥꯝꯗꯣꯏꯅꯣ? ꯆꯠꯅꯤꯡꯉ ꯆꯠꯀꯣ ꯀꯩꯅꯣ." ꯇꯣꯝꯕꯤ ꯆꯥꯎꯅ ꯃꯇꯥ ꯄꯥꯛꯄꯤꯅ ꯂꯩꯔꯤꯕ ꯇꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯀꯜꯂꯞ ꯇꯧꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯏꯇꯥ ꯄꯥꯛꯄꯤ, ꯆꯠꯂꯁꯤ ꯂꯥꯛ, ꯃꯇꯝꯁꯤ ꯊꯦꯡꯉꯦ." ꯄꯥꯛꯄꯤꯒ ꯅꯤꯡꯊꯦꯝꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯣꯝꯕꯤꯅ ꯀꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯛꯄꯤꯅ "ꯏꯇꯥ, ꯀꯩꯗꯧꯔꯒꯦ?" "ꯆꯠꯂꯁꯤ ꯏꯇꯥ." ꯅꯤꯡꯊꯦꯝ ꯄꯨꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯇꯥ, ꯀꯩꯗꯧꯔꯒꯦ? ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯅꯕ꯭ꯔꯣ? ꯏꯇꯥ, ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯀꯣꯛ ꯆꯥꯛꯄ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ." ꯇꯣꯝꯕꯤ ꯁꯥꯎꯅ "ꯀꯔꯤ? ꯑꯩꯕꯨ ꯀꯣꯛ ꯆꯥꯛꯄ ꯀꯩꯅꯣꯝ ꯇꯧꯏ ꯀꯥꯏꯅ ꯃꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯄꯨꯔꯦꯜꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯝꯃꯤ꯫ ꯄꯨꯔꯦꯜꯁꯨ ꯏꯈꯪ ꯈꯪꯅ "ꯑꯌꯣ, ꯁꯤꯔꯦ! ꯅꯨꯄꯤ ꯆꯥꯕꯤ, ꯊꯥꯗꯣꯛꯑꯣꯅꯦ." ꯅꯤꯡꯊꯦꯝꯒ ꯄꯥꯛꯄꯤꯒꯁꯨ ꯇꯣꯝꯕꯤꯕꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯐꯣꯏꯔꯝꯕ ꯃꯁꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ "ꯉꯥꯡꯈꯣꯗꯅ ꯅꯆꯤꯟꯗꯣ! ꯅꯠꯇꯦ, ꯅꯨꯄꯥꯅꯤ ꯀꯥꯏꯅꯒ ꯅꯨꯄꯤꯗꯧꯅꯅꯦ ꯃꯁꯤꯁꯤ ꯉꯥꯡꯅꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤꯗ." ꯄꯨꯔꯦꯜꯅ "ꯏꯇꯥ, ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯣ? ꯑꯩ ꯆꯠꯂꯅꯤ. ꯃꯁꯦ ꯄꯨꯔꯥ ꯏꯪ ꯆꯥꯕꯤꯅꯤꯀꯣ. ꯃꯁꯤ ꯃꯌꯨꯝ ꯄꯥꯟꯕ ꯉꯝꯗ ꯈꯪꯉꯣꯏꯌꯦ ꯁꯤ." "ꯅꯪꯁꯨ ꯅꯇꯨ ꯊꯤꯕꯒ ꯑꯝꯇ ꯈꯪꯉꯣꯏꯌꯦ, ꯈꯪꯉꯕꯣ?" ꯄꯥꯛꯄꯤ ꯀꯨꯏꯊꯅ ꯂꯩꯔꯕꯗꯤ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯅꯤꯡꯊꯦꯝꯗ ꯇꯞꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯈꯣꯏꯁꯨ ꯍꯟꯕꯤꯔꯣ, ꯑꯩꯈꯣꯏꯁꯨ ꯆꯪꯈ꯭ꯔꯒꯦ. ꯅꯣꯡꯃ ꯑꯃꯨꯛ ꯐꯖꯅ ꯊꯦꯡꯅꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯆꯪꯂꯒꯦ." "ꯍꯣꯏ, ꯆꯪꯉꯣ. ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯦꯝꯒ ꯄꯨꯔꯦꯜꯒꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯟꯈ꯭ꯔꯕꯗ ꯇꯣꯝꯕꯤꯒ ꯄꯥꯛꯄꯤꯒꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯏꯕꯦꯟꯅꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯥꯀꯟꯅ ꯇꯣꯝꯕꯤꯗꯨ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯑꯣꯏꯔꯤꯕ ꯏꯕꯦꯟꯅꯨꯅ ꯐꯤ ꯁꯥꯔꯤꯕꯗꯨꯕꯨ ꯐꯝꯗꯨꯅ ꯌꯦꯡꯂꯤ꯫ "ꯇꯣꯝꯕꯤ, ꯅꯪꯕꯨ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ?" "ꯏꯅꯦ, ꯑꯩꯅꯕꯨ ꯀꯥꯏꯗ ꯊꯕꯛꯅꯣ? ꯀꯩꯁꯨ ꯂꯩꯇꯦꯗ." "ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯨ ꯈꯔ ꯍꯩꯖꯤꯜꯂꯨꯅꯦ. ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕꯅꯤꯀꯣ." "ꯑꯁ ꯏꯅꯦ, ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯇꯦꯗ. ꯅꯨꯄꯥ ꯑꯃꯕꯨ ꯍꯦꯛ ꯂꯩꯔꯗꯤꯅꯦ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯇꯝꯃꯒꯦ ꯇꯧꯕꯅꯤ." ꯏꯕꯦꯟꯅꯨ ꯅꯣꯛꯇꯨꯅ "ꯇꯣꯝꯕꯤ ꯏꯕꯦꯝꯃ, ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃꯀꯣ ꯅꯠꯇꯦ. ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯏꯅꯦꯅ ꯑꯣꯏꯅ ꯁꯦꯝꯃꯛꯑꯣ ꯍꯥꯏꯕ꯭ꯔோ?" "ꯏꯅꯦ, ꯑꯁꯦꯡꯕꯃꯛꯀꯤ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ. ꯑꯩ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯗꯦ ꯏꯅꯦ. ꯏꯅꯦ ꯑꯣꯏꯕꯒꯤ ꯍꯥꯏꯔꯕꯅꯤꯀꯣ." "ꯍꯣꯏꯗ ꯍꯩ, ꯁꯦꯝꯗꯣꯛꯁꯤꯉꯥꯏꯗꯅ." ꯁꯣꯝꯗꯅ ꯃꯦꯝꯊꯣꯏ ꯏꯁꯧ ꯑꯗꯨ ꯂꯥꯡꯅ ꯃꯪꯒꯣꯜ ꯑꯗꯨꯕꯨ ꯋꯥꯏ ꯇꯩꯔꯝꯃꯤ꯫ "ꯏꯆꯥ ꯅꯨꯄꯤꯅꯤꯅ ꯑꯃꯈꯛ ꯂꯩꯔꯤꯕꯁꯦ ꯑꯌꯨꯛ ꯑꯁꯤꯗ ꯐꯥꯎꯕ ꯍꯦꯛ ꯂꯩꯀꯥꯏ ꯀꯣꯏꯗ ꯂꯩꯌꯦꯕ ꯃꯁꯤ. ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ, ꯂꯥꯛꯈꯤꯁꯅꯨꯃ." ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯝꯕꯤ ꯋꯥꯈꯜꯒ ꯑꯗꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯦꯝꯊꯣꯏ ꯌꯥꯝꯅ ꯆꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯅꯕ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ꯫ "ꯍꯦ, ꯅꯪ ꯌꯨꯝ ꯆꯪꯉꯛꯀꯅꯨ. ꯅꯪꯅꯦ ꯌꯥꯝ ꯊꯨꯅ ꯂꯦꯞꯄꯣ." "ꯑꯁ ꯀꯩꯅꯣ, ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ. ꯆꯥꯛꯀ ꯂꯥꯝꯃ ꯀꯥꯟꯁꯤꯗ." "ꯍꯩ, ꯆꯪꯂꯛꯀꯅꯨ ꯍꯥꯏꯔꯕꯗꯤꯅꯦ ꯆꯪꯉꯛꯀꯅꯨ. ꯅꯊꯤꯕꯣꯡꯗꯣ ꯆꯥꯅꯤꯡꯂꯕꯗꯤ ꯅꯥꯀꯟꯗꯨꯗ ꯂꯩꯔꯤꯕ ꯁꯟꯊꯤꯁꯤꯡꯗꯣ ꯂꯣꯏꯅ ꯁꯥꯒꯗꯕꯅꯤ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯡ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕꯅꯤ. ꯀꯪꯕ ꯉꯝꯍꯧꯔꯣꯏꯀꯣ, ꯌꯥꯝ ꯊꯨꯅ ꯁꯥꯎ." "ꯏꯃꯥ, ꯁꯟꯊꯤ ꯆꯩ ꯁꯥꯕ ꯉꯝꯃꯔꯣꯏ. ꯑꯩ ꯇꯜꯂꯤꯀꯣ, ꯂꯩꯅꯥꯒ ꯄꯣꯛꯇꯧ ꯃꯥꯜꯂꯤ." "ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯥꯔꯤꯕꯁꯦ ꯀꯔꯤ ꯂꯩꯅꯥ ꯄꯣꯛꯏ? ꯁꯟꯊꯤ ꯆꯩ ꯑꯗꯣ ꯁꯥꯕ ꯇꯜꯂꯕꯗꯤ ꯅꯊꯤꯕꯣꯡ ꯆꯥꯛ ꯑꯗꯣ ꯆꯥꯗꯕ ꯇꯥꯕꯅꯤ. ꯉꯥ ꯑꯗꯨꯝ ꯊꯣꯡꯂꯒ ꯆꯥꯊꯣꯛꯂꯨꯒꯦꯗ ꯍꯩ." ꯇꯣꯝꯕꯤ
ꯂꯩꯀꯥꯏ ꯀꯣꯏꯔꯨꯕꯒꯤ ꯃꯆꯥꯛ ꯑꯗꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ ꯑꯗꯨꯅ ꯃꯃꯥꯗ ꯇꯞꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯆꯥꯔꯒꯦ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯊꯣꯡꯉꯨ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯃꯦꯝꯊꯣꯏ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯕꯤ ꯆꯥꯛ ꯂꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯄꯥꯏꯗꯤ ꯂꯩꯇ ꯁꯟꯊꯤꯆꯩ ꯑꯗꯨꯕꯨ ꯁꯥꯕꯗ ꯇꯥꯔꯝꯃꯤ ꯑꯩꯕꯨ ꯄꯥꯏꯔꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯃꯅꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ ꯑꯩꯈꯣꯏꯗ ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯕꯁꯤꯕꯨ ꯁꯥꯔꯒꯦꯗꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯕꯤ ꯁꯟꯊꯤꯆꯩ ꯑꯗꯨꯕꯨ ꯍꯩꯅꯗ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯄꯨꯔꯦꯜ ꯑꯗꯨ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯄꯨꯔꯦꯜ ꯇꯣꯝꯕꯤꯅ ꯁꯟꯊꯤꯆꯩ ꯁꯥꯔꯤꯕꯗꯨ ꯎꯕꯗ ꯌꯨꯝ ꯑꯁꯤ ꯇꯣꯝꯕꯤ ꯍꯣꯏꯒꯤꯔ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯆꯪꯗꯕꯗꯤ ꯌꯥꯗꯕ ꯑꯣꯏꯕꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯟꯊꯤꯆꯩ ꯁꯥꯔꯒ ꯂꯩꯔꯤꯕꯤ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯟ ꯇꯣꯝꯕꯤ ꯅꯠꯇ꯭ꯔꯣ ꯇꯣꯝꯕꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯄꯨꯔꯦꯜ ꯑꯣꯏꯔꯝꯕꯗꯨꯗ ꯃꯊꯣꯡ ꯃꯔꯝꯗꯤ ꯍꯦꯛ ꯈꯪꯗꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯍꯦ ꯏꯀꯥꯏ ꯈꯪꯗꯕ ꯅꯪ ꯁꯤꯃꯨꯛ ꯌꯧꯁꯤꯜꯂꯕ꯭ꯔꯥ ꯏꯆꯟꯗꯤ ꯏꯀꯥꯏ ꯈꯪꯕꯤꯅꯤꯅꯅꯦ ꯏꯀꯥꯏꯕꯗꯣ ꯄꯥꯎ ꯑꯝꯇ ꯂꯧꯖꯒꯦ ꯂꯥꯛꯄꯅꯤ ꯃꯁꯤ ꯃꯈꯅꯥꯎꯁꯤ ꯁꯟꯊꯤꯁꯦ ꯄꯨꯂꯞ ꯍꯩꯖꯤꯟꯕ ꯅꯌꯨꯝꯗ ꯂꯥꯛꯄ ꯃꯤ ꯑꯃꯕꯨ ꯑꯗꯨꯃꯥꯏ ꯍꯥꯏꯅꯕ꯭ꯔꯣ ꯅꯪ ꯀꯅꯥꯅ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯅꯪꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯅꯥꯗ ꯍꯪꯅ ꯂꯥꯛꯏꯕ ꯀꯩꯅꯣ ꯑꯩꯗꯤ ꯏꯃꯥ ꯎꯅꯕ ꯂꯥꯛꯄꯅꯦ ꯅꯪ ꯎꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤꯁꯤꯗꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯃꯗꯤ ꯇꯞꯅ ꯍꯥꯏꯕ ꯑꯣꯏꯕꯅ ꯇꯣꯝꯕꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯧꯗ꯭ꯔꯦ ꯄꯨꯔꯦꯜ ꯌꯨꯝ ꯑꯗꯣꯝꯗ ꯆꯪꯈꯤꯗꯨꯅ ꯃꯦꯝꯊꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥ ꯑꯣ ꯏꯃꯥ ꯃꯦꯝꯊꯣꯏ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎꯅ ꯍꯩꯃꯥ ꯏꯆꯥ ꯄꯨꯔꯦꯜ ꯂꯥꯛꯂꯤꯗꯅ ꯆꯪꯉꯨ ꯍꯦꯛꯇ ꯀꯥꯈꯠꯂꯛꯑꯣ ꯁꯤꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ ꯄꯨꯔꯦꯜꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯩꯁꯥ ꯄꯤꯔꯛꯏ ꯀꯗꯥꯏ ꯏꯅꯦꯁꯨꯅꯦ ꯅꯣꯡꯃꯗ ꯂꯥꯛꯀꯦ ꯈꯟꯕꯅꯤ ꯍꯦꯛꯇ ꯉꯝꯗꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯒꯤꯗꯤ ꯅꯃꯥꯗꯣ ꯑꯩꯒꯤ ꯋꯥꯔꯤ ꯃꯁꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯕꯅꯤ ꯏꯃꯥꯁꯨꯅꯦ ꯍꯌꯦꯡꯒꯤ ꯃꯊꯪꯂ ꯍꯦꯛꯇ ꯂꯥꯛꯀꯦ ꯍꯥꯏꯗꯅ ꯈꯔ ꯑꯝꯇ ꯇꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯍꯦꯛ ꯊꯤꯟꯗꯣꯛꯀꯦꯁꯦ ꯑꯁꯨꯝꯅ ꯄꯨꯔꯦꯜ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯄꯨꯔꯦꯜꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯇꯣꯝꯕꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯀꯅꯥꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ ꯏꯃꯥꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯕꯦꯝꯃ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯅꯍꯥꯟꯋꯥꯏ ꯅꯃꯥ ꯑꯩꯒꯅꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄꯤ ꯏꯃꯥꯟꯅꯕꯤ ꯅꯃꯥ ꯁꯨꯕꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤꯅꯦ ꯃꯕꯨꯛ ꯃꯄꯥꯎꯅ ꯐꯔꯤꯕ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯏꯃꯥ ꯑꯗꯨ ꯌꯥꯔꯦ ꯆꯥꯛꯇꯣ ꯊꯣꯡꯂꯨꯔꯣ ꯏꯍꯦ ꯉꯁꯤꯗꯤꯅꯦꯀꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯁꯨꯕꯤꯇꯥꯅ ꯏꯕꯨꯡꯉꯣ ꯅꯪ ꯁꯦꯜꯗꯨꯕꯨ ꯅꯃꯥ ꯃꯦꯝꯊꯣꯏꯗ ꯄꯤꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯄꯤꯔꯝꯂꯕꯅꯤ ꯐꯔꯦ ꯃꯥꯕꯨ ꯁꯤꯗꯒ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯀꯔꯤꯝ ꯍꯥꯏꯔꯛꯇꯕ꯭ꯔꯣ ꯍꯥꯏꯕꯅꯤ ꯃꯥ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯒꯤ ꯃꯊꯪꯗꯣ ꯂꯥꯛꯀꯦꯅ ꯍꯥꯏꯔꯛꯄꯅꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯕꯗꯤ ꯌꯥꯔꯕꯅꯤ ꯏꯃꯥꯗꯤꯅꯦ ꯋꯥꯈꯜ ꯑꯃ ꯈꯜꯍꯟꯅꯤꯡꯉꯦꯀꯣ ꯍꯣꯏ ꯏꯃꯥ ꯀꯣꯟꯅ ꯑꯗꯨꯝ ꯈꯟꯅꯁꯤ ꯁꯨꯕꯤꯇꯥ ꯃꯁꯥꯅ ꯊꯋꯥꯏ ꯁꯥꯗꯕꯗꯨꯗ ꯋꯥꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯄꯥꯛꯄꯤꯁꯨ ꯅꯤꯡꯊꯦꯝꯒ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯔꯦꯜꯒ ꯇꯣꯝꯕꯤꯒꯗꯤ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯑꯗꯨꯃꯛ ꯍꯦꯛꯇ ꯈꯠꯅꯔꯝꯃꯤ ꯇꯣꯝꯕꯤꯁꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯂꯩꯀꯥꯏꯗ ꯀꯣꯏꯕ ꯆꯠꯂꯝꯃꯤ ꯉꯁꯤꯁꯨ ꯃꯦꯝꯊꯣꯏꯗꯨ ꯏꯁꯧ ꯂꯥꯡꯂꯤ ꯅꯃꯥ ꯑꯩꯅ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯗꯤ ꯆꯥꯛ ꯑꯁꯤꯗꯁꯨ ꯊꯣꯡꯂꯝꯃꯨꯗꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯂꯩꯀꯥꯏ ꯀꯣꯏꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯒꯦ ꯅꯃꯥꯟꯅꯕꯤ ꯄꯥꯛꯄꯤ ꯍꯣꯏꯗ ꯌꯦꯡꯉꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅꯦ ꯅꯪꯅ ꯁꯤꯗ ꯂꯩꯀꯥꯏ ꯀꯣꯏꯗ ꯂꯩꯔꯤꯕꯗꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯑꯗꯣ ꯐꯖꯅ ꯊꯣꯡꯕ ꯍꯩꯇꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯂꯧꯕꯨꯛ ꯆꯠꯇ꯭ꯔꯤꯉꯩ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯂꯝꯕ ꯀꯩꯗꯧꯒꯦ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯋꯥꯈꯜ ꯇꯥꯔꯛꯀꯗꯧꯔꯤꯕꯁꯤꯕꯣ ꯅꯪꯒꯤ ꯈꯟꯕꯗ ꯅꯃꯥ ꯑꯩꯁꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯌꯦ ꯏꯃꯥ ꯁꯤꯕꯒ ꯌꯥꯈꯤꯔꯣꯏ ꯅꯆꯥ ꯑꯩꯕꯨ ꯍꯥꯟꯅ ꯂꯨꯍꯣꯡꯕꯤꯔꯝꯀꯣ ꯏꯃꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯅꯥ ꯂꯨꯍꯣꯡꯕꯤꯗꯧꯔꯤꯒꯦ ꯅꯃꯥꯏ ꯑꯗꯨꯕꯨ ꯁꯎꯟ ꯇꯣꯞꯄ꯭ꯔꯥ ꯅꯪꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯗꯨꯕꯣ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯂꯩꯀꯥꯏꯅ ꯀꯣꯏꯔꯤꯕ ꯂꯩꯀꯥꯏ ꯀꯣꯏꯔꯤꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯈꯣ ꯑꯗꯨ ꯐꯗ꯭ꯔꯤ ꯐꯥꯎꯕꯗꯤꯅꯦ ꯅꯪ ꯅꯋꯥ ꯐꯪꯕꯒꯤ ꯋꯥ ꯂꯩꯇꯦ ꯌꯥꯔꯤ ꯏꯃꯥ ꯆꯥꯛ ꯑꯗꯣ ꯈꯔ ꯊꯨꯅ ꯊꯣꯡꯕꯤꯔꯣ ꯑꯩ ꯆꯥꯛ ꯂꯥꯝꯅꯤ ꯉꯁꯥꯏꯗꯒꯤ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕꯅꯤꯅꯅꯦ ꯅꯊꯤꯕꯣꯡꯗ ꯂꯥꯝꯂꯝꯒꯅꯤꯌꯦ ꯅꯪ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯇꯣꯝꯕꯤꯗꯨ ꯂꯩꯀꯥꯏꯒꯤ ꯑꯐ ꯐꯠꯇꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯔꯤ
ꯇꯣꯝꯕꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯇꯥ ꯁꯥꯟꯅꯔꯩꯁꯨ ꯇꯣꯝꯕꯤꯒ ꯀꯌꯥ ꯄꯨꯟꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯅ ꯇꯣꯝꯕꯤ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯗꯨꯒ ꯑꯣꯏꯅ ꯄꯨꯜꯂꯝꯃꯤ꯫ ꯃꯧ ꯑꯃꯅ, ꯇꯣꯝꯕꯤ, ꯅꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯥꯝꯃ ꯏꯕꯣꯕꯤꯗꯨꯕꯨ ꯃꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤ ꯇꯅꯨꯗꯨꯅꯅꯦ ꯌꯥꯝ ꯑꯣꯠꯄꯤ ꯍꯥꯏꯌꯦ꯫ ꯅꯣꯏꯕꯨ ꯇꯥ ꯂꯥꯛꯄ꯭ꯔꯣ? ꯑꯁ ꯏꯅꯝꯃ ꯆꯤꯟꯊꯤ ꯍꯥꯏꯅꯤ꯫ ꯃꯥꯝꯃ ꯏꯕꯣꯕꯤꯅꯅꯦ ꯆꯥꯒꯗꯕ ꯆꯥꯛ ꯑꯗꯣ ꯂꯨꯈꯥ ꯀꯥꯏꯁꯤꯟꯕꯤꯔꯤꯕꯅꯤ꯫ ꯄꯨꯔꯥ ꯇꯧꯉꯝꯕꯤꯅꯤ ꯃꯗꯨꯒꯤ ꯃꯧꯗꯣ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ, ꯍꯩꯃꯥ ꯑꯁꯦꯡꯕꯗꯨꯕꯣ ꯇꯣꯝꯕꯤ, ꯅꯪꯕꯨ ꯎꯔꯕ꯭ꯔꯃꯤ ꯍꯥꯏꯖꯤꯟꯕꯗꯣ? ꯇꯣꯝꯕꯤꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯁ ꯏꯅꯝꯃ ꯎꯗꯦꯗ, ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ꯫ ꯍꯦꯔꯥ ꯇꯣꯝꯕꯤ, ꯃꯤꯅ ꯍꯥꯏꯅꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯇꯥꯏ ꯀꯩꯅꯣ, ꯅꯪꯅ ꯌꯨꯝꯊꯪꯅꯕꯅꯤꯅ ꯎꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯅꯝꯃ ꯎꯗꯦꯗ ꯅꯣꯡꯃꯇ, ꯃꯤꯅ ꯍꯥꯏꯅꯩꯌꯦꯅ ꯑꯩꯁꯨ ꯍꯥꯏꯔꯤꯅꯤ꯫ ꯃꯧ ꯑꯃꯅ, ꯇꯣꯝꯕꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯤꯟ ꯑꯁꯤꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯉꯝꯃꯤꯀꯣ꯫ ꯀꯩꯅꯣ ꯏꯅꯝꯃ, ꯅꯣꯏꯅ ꯍꯪꯕꯗꯨꯗ ꯑꯩꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕꯅ ꯁꯨꯝ ꯍꯥꯏꯖꯤꯟꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ, ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯃꯧ ꯑꯃꯅ ꯑꯃꯨꯛ, ꯇꯣꯝꯕꯤ ꯌꯥꯔꯦꯁꯤ ꯇꯣꯛ꯫ ꯇꯣꯝꯕꯤꯗꯨ ꯁꯥꯎꯅ, ꯑꯩꯕꯨ ꯆꯤꯟ ꯌꯥꯝꯅ ꯊꯤꯕꯗꯧꯅ꯫ ꯀꯦꯊꯕꯤꯅ, ꯌꯥꯔꯦꯁꯤ, ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅꯅꯦ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯧꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯅꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯇꯣꯝꯕꯤ ꯑꯗꯨ ꯉꯁꯤꯗꯤ ꯃꯃꯥ ꯃꯦꯝꯊꯣꯏꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯊꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯝꯃꯤ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯦ, ꯂꯩꯀꯥꯏ ꯑꯁꯤ ꯀꯣꯏꯒꯅꯨ ꯍꯥꯏꯗꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯦ? ꯃꯤꯅ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯂꯒꯅꯦ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯕ ꯅꯪ? ꯉꯁꯥꯏ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨꯅ ꯇꯣꯝꯕꯤꯅ ꯏꯕꯣꯕꯤꯕꯨ ꯃꯃꯧ ꯅꯨꯄꯤ ꯇꯅꯨꯅ ꯑꯣꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯨ, ꯇꯅꯨꯅ ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯕ ꯂꯥꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯦꯝꯊꯣꯏꯒꯤ ꯃꯐꯝꯗ ꯃꯆꯥꯕꯨ ꯋꯥꯔꯛꯄ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯝꯊꯣꯏꯅ ꯇꯣꯝꯕꯤꯕꯨ ꯐꯨꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦ꯫ ꯏꯃꯥ, ꯑꯩ ꯂꯩꯀꯥꯏ ꯀꯣꯏꯔꯣꯏꯒꯦ꯫ ꯏꯃꯥ, ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯩꯀꯥꯏ ꯀꯣꯏꯒꯅꯨ ꯍꯥꯏꯗꯅ? ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯃꯥꯏꯒꯤ ꯏꯖꯠꯁꯤ ꯌꯣꯜꯂꯒ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯅꯪ? ꯏꯃꯥ, ꯅꯆꯥ ꯂꯥꯜꯂꯦ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯩꯀꯥꯏ ꯀꯣꯏꯔꯔꯣꯏꯒꯦ ꯏꯃꯥ, ꯅꯆꯥ ꯂꯥꯜꯂꯦ ꯏꯃꯥ꯫ ꯃꯦꯝꯊꯣꯏ ꯑꯁꯥꯎꯕꯗꯨ ꯐꯥꯊꯗꯨꯅ, ꯐꯔꯦ, ꯃꯇꯨꯡꯗꯗꯤꯅꯦ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯩꯀꯥꯏ ꯀꯣꯏꯔꯅꯨꯀꯣ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ, ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯖꯔꯒꯦ꯫ ꯁꯣꯝꯗꯅ ꯄꯨꯔꯦꯜꯗꯨ ꯃꯃꯥ ꯁꯨꯕꯤꯇꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯨꯗꯗꯤ ꯄꯨꯔꯦꯜꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯥꯒ ꯍꯦꯛꯁꯨ ꯈꯠꯅꯕ, ꯍꯦꯛꯁꯨ ꯂꯥꯎꯅꯕ ꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯑꯣꯏꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯣꯝꯕꯤꯗ ꯑꯃꯨꯛꯇ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯃ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯄꯨꯔꯦꯜ ꯍꯥꯏꯕ ꯑꯉꯥꯎꯕ ꯅꯨꯄꯥꯁꯤꯅ ꯑꯩ ꯎꯅꯁꯦꯅ ꯍꯥꯏꯔꯤꯕꯁꯤꯅ ꯀꯩ ꯑꯣꯏꯔꯖꯥꯠꯅꯣ? ꯍꯣꯏꯗ, ꯉꯥꯏꯍꯥꯛ ꯊꯣꯛꯂꯒ ꯀꯔꯤꯅꯣ ꯍꯪꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯅꯍꯥꯟꯈꯩꯒꯤ ꯑꯣꯏꯕ ꯈꯣꯟꯊꯣꯛꯇ, ꯀꯩ ꯂꯩꯔꯒꯦ? ꯅꯪꯒꯤꯗꯨꯒꯤ ꯈꯣꯟꯗꯥꯗꯨꯗꯅꯦ ꯑꯩꯅ ꯋꯥꯒ ꯍꯥꯏꯕ ꯇꯜꯂꯤꯁꯤ꯫ ꯍꯥꯏꯗꯧꯗꯣ ꯁꯠ ꯍꯥꯏꯌꯨ, ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ꯫ ꯄꯨꯔꯦꯜ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯁꯤ ꯅꯨꯄꯤꯁꯦ ꯉꯁꯤ ꯏ ꯀꯥꯔꯛꯇꯅꯅꯦ ꯈꯣꯡꯕꯥꯟꯁꯦ ꯍꯦꯛ ꯀꯥꯎꯊꯈꯤꯗꯅꯕ꯫ ꯀꯩꯅꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯣ? ꯑꯩ ꯆꯪꯉꯒꯦ꯫ ꯄꯨꯔꯦꯜꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯟꯗꯛꯇꯤ ꯄꯨꯔꯦꯜ ꯇꯞꯅ, ꯏꯆꯟ, ꯅꯪ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯁꯦ ꯃꯧ ꯑꯃ ꯄꯨꯁꯤꯜꯂꯣꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯦ꯫ ꯑꯗꯣ ꯅꯕꯨꯡꯒꯤꯗꯤ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯆꯟ, ꯑꯩ ꯑꯍꯜ ꯂꯃꯟ ꯊꯥꯖꯔꯒꯦ꯫ ꯇꯣꯝꯕꯤꯗꯨ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯉꯤ꯫ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯑꯩꯁꯨ ꯅꯨꯄꯥ ꯐꯪꯗꯦꯁꯦ ꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤꯀꯣ꯫ ꯍꯣꯏꯗ, ꯑꯁꯨꯛ ꯐꯕ ꯅꯨꯄꯥꯁꯤꯕꯨ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯕꯤꯅ, ꯏꯕꯨꯡ, ꯅꯆꯟ ꯌꯥꯔꯦ, ꯑꯍꯜ ꯂꯃꯟꯗꯣ ꯊꯥꯕꯤꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗꯨ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜꯁꯨ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯣꯝꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯃꯥ ꯁꯨꯕꯤꯇꯥ ꯑꯃꯗꯤ ꯃꯃꯥ ꯃꯦꯝꯊꯣꯏꯅ ꯇꯧꯗꯨꯅ ꯄꯨꯔꯦꯜꯒ ꯇꯣꯝꯕꯤꯒꯁꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫